Good morning. Northeast Windogi News Analysis ta mayam punmakpu taramna okchari. Ngasi Impal da phongna kiba pause singya wa maru oiba pau khara khanna nei najana bagi damakta aikhogi studio sida lengsinduna leibiriba se oza Wankemcha Siamjai Chief Editor Kanglai Paki Mairani oza bo hanba muktada taramna okchari oza. Thagachari oza. Ngasi di oza sajibugui nongma panba cherauba numitna lakpa sida lamdam asida khunda minariba ireicha khudimagna ingtappa tangdu leitaba nungsi chanana chaukhatpa lamdam ama oiminarasi haina yaipa paujel pizari ahanba muktada ozagi oiba khoigi cherauba na lakpa sida kari yaipa paujel piningi haibadusu ahanba gi oina thambi oza ai kanu Northeast Window analyst abida mayam pon ko no khoramjari ngasi si sajibu gnu panba aku sajibu cheraubu ni aku sanambe lain chatpa ko propsing oina dia khoigi magi chahi ho badugumba amane aduna sumaina khoigi sajibu no pa cheraubu laku matamda khoigi lamdam masir leirba kangru puru kuntha tru mayam pun magache nusi charana aku imalaba manipur se aku amatani haina de yumpham oragana khoigi chai ahum khoigi kangkong side irang thuktung leirba mayam pun magache amutang khoigi lushandana ingtapa manipur ama oraga nusi chanana khoigi indigenous people sing yellow missing ache nusi na lemda apun ge saktam apun ge pangan apun ge thamna lingjan aku amatani haibdo takpa orisanu haina ina mayam amanda phoi masen nusi chanana leminachi aduga manipur ge lenga nasu lenga achali yawi de mayam pun muksu ml orba sing nasu mare ba haibese nusi bese mangna thamna kanda mare ba miyambu amat to ina khunjin daga tasil laga apun manipur saktam do kai dena ba lokhum thokpa thogdang ado lobung ambiu haibese ina thamjari hoi thagachari oza khoigi yaipa paujel pizza khrabo matung asidi ahan badalak chaning base oja aikhoigi Myanmar ethnic armed group singna military group singda military training pibata natana masing yamlaba drone kuchu khulai kaya consignment pirambagi maralda NIA faraba Ukraine gi mioi taruk amadi America gi mioi ama yauna mioi punna mioi taret adugi manungda Ukraine gi mioi taruk adu tek ta kaidana thadorakna ba Ukraine lenga ki maikai digi India lenga ta hajarakre adubu hojik phawbagi oina NIA na faraba US ki mioi adugi matangda US lenga ki maikai digi wafam ama kangthoktana leiri haiba paw sisu yaureza paw siga mari lenana akhoi NIA na akhoi mioi taret Pakiba aduga mari lenana akhoi hanagi ex chief minister na phongdokiba wafam da su Manipur da thokliba conflict ase akhoi foreign gi khut yawi haiba wafam su phongdokiba leiribani adugi mathakta yaurakliba paw siga mari lenana ahan begi oina ozana kari wafam thambini oza ai thamjige hoi kanone akhoi National Intelligence Agency NIA na ko hoi handak akhoi ngasi numit humni lunggi mamang da akhoi Ukraine masa aku taruni amana South ahum mamana South India dagi adagi ahum mamana akhoi New Delhi gi do gi phagi bani adagi amana akhoi kanugi US masa America masa amana Kolkata dagi phagi bani moi taruni adu mase enana moisa akhoi mukasati da tawdana akhoi thijin humjan wi thabuk cha thab matam dadi moisa karino na haiba matam mase Myanmar gi group leina ko hujik tawri china moina adumba moi ethnic akhoi group group singchida akhoi yam sophisticated weapon haitare drone makam nakin khuju khulai adagi anduga training ne chingba pibre sian bani haina ko phungtok lei khrebo aduna masi yong akhoi Myanmar har bisi akhoi Manipur gi hedon ne ko bharat ka lon ne ba akhoi state moi amani aduna Myanmar si rang thoktona lang thokton lei rebne abo aduna Myanmar gi jeda moi ethnic group adaki mayam puna moi ethnic group sing si kana kana na moi khulai adagi drone ne chingba kana na akhoi moi pisali pichendi haibigi matang sida foreign quality ki ko mayam ko gi khut jarum gani hai bisi am haida da lai nebo adu swai to na da NIA na swai na du da moisha du ya go mini an hai bu gi na hai re adu bu NIA na hai ba mo da brand silver na hai bu gi bo du kan na ko gi UKL gi enga ki me ke gi di ya ning de pungok tre ko pundur ya do bo shi ko gi atu ba tam mo di thadu pire ba ko bar gi lenga ta hai jar kre adu gi phobi already American citizen lama phari du gi di American gi makai de gi di akoi bachira kamda harik palai ti hairi machida ko gi am ne nga already UK lam sung akoi gi American ani shi hujik di lan thok da leiri bane ba adu da bana lan thok da leiri ba lebak ani gi citizen sing yauna akoi chwana ko gi Myanmar gi tele group sing gi da support to the khusuklai drone ko ate soba chi gi wipal Myanmar training to mi na ha gi ena tin khang pai ma se
ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯑꯉꯛꯄ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯔꯣꯝꯗ ꯑꯩꯈꯣꯏ ꯂꯥꯛꯆ ꯃꯇꯝꯗ ꯌꯦꯡꯉꯨ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯇꯦꯔꯔ ꯑꯦꯇꯦꯛ ꯆꯠꯊꯔꯛꯏꯕꯀꯣ ꯅꯥꯔꯀꯣ ꯆꯤꯟꯀꯨꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯃꯣꯏꯒꯁꯨ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕ ꯁꯣꯚꯤꯌꯦꯠ ꯋꯤꯄꯟ ꯗ꯭ꯔꯣꯟ ꯃꯤꯁꯥꯏꯜ ꯑꯇꯩ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯃꯁꯤ ꯀꯅꯥꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯅꯣ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯝꯅ ꯋꯥꯍꯪ ꯑꯣꯏ ꯂꯩꯔꯛꯏꯅꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤꯁꯨ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯤꯔ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯩꯔꯤ ꯅꯣꯏ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯃ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯃꯣꯏꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯕꯨ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯁꯧꯒꯠꯄ ꯃꯣꯏꯒꯤ ꯕꯦꯛꯇ ꯂꯦꯞꯄ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯊꯤꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯁꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯗꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯆꯍꯤ 3 ꯐꯥꯗꯅ ꯍꯧꯖꯤꯛ ꯀꯥꯡ ꯀꯣꯡ ꯁꯥꯏꯅ ꯂꯩꯔꯕ ꯃꯤꯑꯣꯏ 50,000ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯅꯤꯀꯣ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯅꯦꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯗꯦ ꯕꯐꯔ ꯖꯣꯟ ꯑꯃꯁꯨꯡ ꯔꯦꯗ ꯖꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯅ ꯂꯩꯔꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯀꯥꯞꯀꯅꯤ ꯕꯐꯔ ꯖꯣꯟ ꯂꯥꯎꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯎꯊꯣꯛꯀꯅꯤ ꯔꯦꯗ ꯖꯣꯟ ꯂꯥꯎꯊꯣꯛꯀꯅꯤ ꯑꯗꯨꯅ ꯃꯣꯏꯁꯦ ꯀꯅꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯅꯣ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯃꯄꯥꯟ ꯀꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅ ꯃꯣꯏ ꯂꯦꯞꯇꯅ ꯅꯣꯏ ꯇꯧ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯨ ꯃꯅꯤꯄꯨꯔ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯦ ꯀꯥꯡ ꯀꯣꯡ ꯆꯥꯏꯅꯕ ꯍꯣꯠꯅꯨ ꯍꯥꯏꯕꯁꯤꯒꯤ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯃꯁꯤ ꯑꯣꯏꯔꯤꯕ ꯊꯕꯛꯁꯤꯅ ꯇꯥꯛꯑꯕꯅꯦꯕ ꯑꯗꯨꯅ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ NIAꯅꯗꯤ ꯍꯧꯖꯤꯛꯀꯤ NIAꯅꯗꯤ ꯍꯧꯖꯤꯛꯀꯤ ꯌꯨꯀ꯭ꯔꯦꯟ ꯃꯆꯥ 6 ꯑꯗꯒꯤ US ꯃꯆꯥ ꯑꯃ ꯐꯥꯕꯗꯨꯗꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯜꯂꯀꯥꯟꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯝ ꯑꯦꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯗ ꯃꯣꯏꯅ ꯁꯧꯒꯠꯄ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯈꯪꯉꯤꯀꯣ ꯑꯗꯣ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯀꯦꯝꯗꯒꯤ ꯀꯥꯕꯟ ꯕꯥꯕꯨ ꯃꯥꯡꯈꯤꯕ ꯀꯣ ꯃꯤ ꯀꯌꯥ ꯃꯥꯡꯗꯅ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯈꯨꯜ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ NIAꯅꯦ ꯑꯗꯣ ꯑꯇꯩ ꯑꯩꯈꯣꯏ ꯑꯦꯖꯦꯟꯁꯤ ꯃꯌꯥꯝꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯇꯧꯔꯤꯕ ꯏꯔꯥꯡ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯂꯥꯟꯗꯥꯔꯛꯏꯕ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅꯁꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯇꯥꯛꯄꯅꯤ ꯍꯥꯏꯕꯗ ꯑꯩ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯌꯦꯡꯒꯗꯕꯅꯤ ꯐꯣꯔꯦꯟꯒꯤ ꯈꯨꯠ ꯌꯥꯎꯕ꯭ꯔꯥ ꯑꯗꯩ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯁꯞꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯂꯩꯇꯥꯗꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯟ ꯃꯆꯥ US ꯃꯆꯥ ꯑꯃ ꯐꯥꯕ ꯃꯣꯏ 9 ꯐꯥꯕꯒꯤ ꯃꯇꯥꯡꯗꯗꯤ NIAꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯤꯒꯠꯇꯅ ꯃꯣꯏ ꯀꯩꯗꯧꯋꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯃꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯣꯔꯝ ꯑꯣꯐ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕ ꯆꯍꯤ 3 ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯤꯕꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯅꯥꯅ ꯂꯦꯞꯄꯤ ꯀꯅꯥꯅ ꯌꯣꯛꯈꯠꯂꯤ ꯍꯥꯏꯕꯁꯨ ꯉꯁꯤ ꯑꯩꯈꯣꯏꯁꯨ NIAꯅ ꯊꯤꯖꯤꯜꯂꯀꯥꯟꯗ ꯑꯗꯨꯒꯤ ꯄꯥꯈꯣꯡꯗꯣ ꯐꯣꯡꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯊꯨꯒꯥꯏꯅꯕ ꯀꯥꯡꯕꯨꯅ ꯀꯅꯥꯅ ꯈꯪꯉꯒꯗꯤ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯒꯗꯕꯅꯤ ꯊꯋꯥꯏ ꯌꯥꯎꯗꯨꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯕꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯕꯦꯡꯛ ꯐꯣꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟड ꯔꯨꯔꯦꯜ ꯗꯦꯕꯂꯞꯃꯦꯟ ꯅꯥꯕꯥꯔꯠꯀꯤ ꯃꯅꯤꯄꯨꯔ ꯔꯤꯖꯅꯦꯜ ꯑꯣꯐꯤꯁꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯀ꯭ꯔꯦꯗꯤꯠ ꯁꯦꯃꯤꯅꯥꯔ 2026ꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯁ꯭ꯇꯦꯠ ꯐꯣꯀꯁ ꯄꯦꯄꯔ 2026-2027 ꯂꯣꯟꯆ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯚꯔꯆꯨꯑꯦल ꯃꯣꯗꯇ ꯇ꯭ꯔꯥꯏꯕꯦꯜ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯖꯦꯛꯁꯨ ꯁꯪꯒꯥꯈ꯭ꯔꯦ ꯁꯪꯒꯥꯈꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯗ ꯏꯪ ꯇꯞꯄ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯔꯕ ꯃꯇꯝꯗꯇ ꯑꯣꯏꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯀꯣ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯐꯥꯎꯕꯒ ꯁꯨꯅ ꯍꯥꯞꯄ ꯉꯝꯗ꯭ꯔꯤꯕ ꯃꯃꯤꯡꯇ ꯑꯣꯏꯅ ꯊꯝꯃꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯒꯤ ꯄꯥꯏꯈꯠꯂꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯕꯦꯡꯛ ꯐꯣꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟ ꯗ ꯔꯨꯔꯦꯜ ꯗꯦꯕꯂꯞꯃꯦꯟ ꯑꯩꯈꯣꯏ ꯅꯕꯥꯔꯠꯀꯤ ꯃꯈꯥꯗꯀꯣ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁ꯭ꯇꯦꯠ ꯐꯣꯀꯁ ꯀꯣ ꯄꯦꯄꯔ 2026 ꯑꯩꯈꯣꯏꯅ ꯔꯤꯂꯤꯁ ꯇꯧꯕꯤ ꯈꯣꯠꯈꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯗꯣ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯕ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯁꯤ ꯑꯣꯏꯍꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯕ ꯆꯪꯉꯤ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ
हाइब द नबाना पाइखल लेबा थबक तोरबा पुनबक अखोई मणिपुर से करम फिल्म नरी मणिपुर से येंगु अखोना पंजाब मतन मणिपुर से अखोई यामना अखोई सुफम नुफम खंगदरबा दुंग लेबाक अमनेबो मणिपुर अखोई हेलूम एंड हैंडीक्राफ्ट लेबा अरे मणिपुर एग्रीकल्चर हॉर्टिकल्चर फिशरी हेलूम एंड हैंडीक्राफ्ट हाइसे यामना सुइतबन चानबा अदगी ओइबा अखोई सिगी अखोई मणिपुर की सेंथोक नमी पुथोकनबा अरे अतोपगी थौक फंगना लेरबा मैम खुसु अखोई मागी लम से हाई सिंग मैम पुनमक से थौक पीबो ओइदोरिनबो अदो हाइरेबो हॉर्टिकल्चर की लमदा ओरगसु अखोई लोनमक से अदगी एग्रीकल्चर की लमदा ओरगसु हेलूम एंड हैंडीक्राफ्ट की ओरगसु बचे अखोई फदन प्रमोट तौबिदना अखोइना लेइबो अदर मरी लेनबा जो बैंक नबार्ड कुमगी मैम सेंथंग तौर थादना अदगी मसे फदन पुथोक्तना अखोई बाय प्रोडक्ट पुथोक्से पुथोर होनेबा अदना सुमाइना कोई सेमिनार को पांथोक मतमदा लेंगा गसी मरी लेनबा मंत्री श्री मिनिस्टर सिंहना अपुनमना थौना पांगलनी अखोई मदन पुजिंगदबनी अदु चखोटपंग मोय हैना मचिन खक्ता हाइरकांदा हॉर्टिकल्चर एंड नेशनल कंजर्वेशन एंड हॉर्टिकल्चर की सेक्टर एग्रीकल्चर सेक्टर सिदा अखो पुथोक ngमदना अखोई हुजिक लेगिरी अदुनतना हेलूम एंड हैंडीक्राफ्ट हाइसे मतम सिगी लोन मखोई चानबा निपी ओइबी सिंगी अतै तै ओरगे मैम लेइबनेबा अदु सिबाउदो ममिंग तै गोन लेइरिनेबो पृथ्वी दा कोई हेलूम एंड हैंडीक्राफ्ट की मसे अखोई ममिंग चलेबनी इनी अखोई एग्जिबिशन तौ मतम दको एक सरुग जाबा मतम दा कोई अदुगी मना फंगना हेद लाइबनेबा अदुना लुचिंग मसिंग कोन हाइजे मतम चिन खक्ता वांग बिगनो चिन नंग थोकी वासिंग दो फजन मागे थपन पांथोक गन मदु कानबदो अखोई मियाना फंगनबा होनेसी अदुना सी मिनिस्टर वाइ खेमसा नंगरांग सी अखोई स्टेट फोकस पेपर 2026 को रिलीज तौब मतमदा मरी लेना ngang वाफम मैम पुनमगदो फदना जे को तोक्सिन बिरगना हन ताबियु ओ आइना ngang से पब्लिक डोमेन ने को मियाम छे मिन ओबे सोरनी मियाम ना कोई वोट पिरगा कोई कारगा कोई चीफ मिनिस्टर ओरेनी को अद मियाम मफम दे कने मुनसु लेंगाक सिमर यावरिबा अखोई मियाम युत ओरबा एमएलए अतै की मिनिस्टर ने चिंगमन दि ओइदो वांगा हुदे को मियाम जादबन बिता अखोई से फमनि टोक्टोर बिनि को हाइबदो खनबिर खानदा माय मेगे डिपार्टमेंट सिंग ले मैम सिंग फंक्शन एंड फंक्शनरी फदर तहनबो डिपार्टमेंट मल एग्रीकल्चर डिपार्टमेंट लेबे कानबदु फंगबरा हॉर्टिकल्चर एंड नेशनल कंजर्वेशन लेबे की कानबा फंगबरा हेलूम एंड हैंडीक्राफ्ट हाइजे की कमाई तो लेदि फंगबरा हाइबचे मरी लेनबा अखोई लेंगा की पाइरबा मंत्री मंडल सिंग अदुना फदना बची जिंग मथौक तायबो अदु ओरगदा अखोई लेबाक से चखोट लेबाक ओदुरिबनी अदुना त्रगदि मतम फुनबकी बेगर नीदना सब दिल्ली दे ओलागंदा लेकिन को अदु अखोई दिल्ली ने सु हे मणिपुर सिटी को अखोई केटिव मार्केट नि ललोन मार्केट नि मणिपुर की हॉर्टिकल्चर कनोगी लोइनमक से फेल होरे हजिक लोइनमक हॉर्टिकल्चर पुचिंग दे चतना हाइरा थादा तो मतम कोन पुथोक ngमद्रे एग्रीकल्चर फाउदा पुथोक तो ngमद्रे irrigation की अखोई सिस्टम के सोइदना खोतना दाम मयाम दरी इसिंग पीब ngमदना तौब ngमदना हजिक की फर्स्ट क्रॉप और सेकंड क्रॉप काइंता तौबदो अदु पफुम वर पंथोप ngमद लेरेबो खुदो बन हाइरा बेसबोदिस के लेरेबा लोकता की इसिंगना तौजबा एलएलआई लोकता प्रोजेक्ट अदु भौदो फेल ओइदना लेरिनेबको अदना आई हाइजिनिंग garang dai ki अखोई की स्टेट के फोकस पेपर का जो पुथोक्तना रिलीज तौदना तौखे मैम दो याम थागने गाइनी अदो ममिंग तगी ओइना लेंगाक लेबा ममिंग तगी ओइना अखोई मिनिस्टर ओइबा ममिंग तगी ओइना एमएलए ओइबा हाइबदी अखोई तौबिगनु अदुना अदुगी कानबदो फंगलु अदुना सी मिनिस्टर ना हाइखेबो वा हाजोखि गांथोखि वासिगदो हजल हन तारगा आई ngang मियाम मौना करी हाइरोरे आई गांथोखि वादो आई थाबोन पाथोक तारगदी मियाम आइसु करी हाइना हाइले हिगदगे आइसे गांथोखि वा थाबोइना तौबा अचुमन युफमरगा थबक तौबा मियाम मु बिदुबि सोरनी मियाम ना कोइबु सेंबिरकपनी मियाम उत हाइब्रे खलगने थाउ पथोर होनेबिउ अदु मणिपुर लेइबा हुजके तेलसु निमिनि जंग ओरसु थापतंग सलेगा पाइतागसु मणिपुर हुजि कांगकोंग साइजना चाहि उहुम अखोइ हुजबोग इरांग थोक्त लोसमन गमद्रिबिसे मसे चीफ मिनिस्टर थोड़ा फब चीफ मिनिस्टर माइबाग निंबा चीफ मिनिस्टर को मियाम दम खनब चीफ मिनिस्टर काथोपर मांग थाबा चीफ मिनिस्टर खेमसाना लुचिंग काना ngasi फावरा भारत की चीफ मिनिस्टर ना भारत की सॉरी प्राइम मिनिस्टर ना मखोई याम मुन खनदबा उन उसिनदबा ताना तासन फिल्म लेरिबा छे मसे तानबा खगनबा कोई मयाम चीफ मिनिस्टर ना लुचिंग काना प्राइम मिनिस्टर उनगदमनी उनरकांदा मनि थोबि रांग से लुचिलो क्वेश्चन होनबिउ सी तोबिउ आना मखोई गिना फतना अखोई इचंग थौना व्यवहार लेना थक्सी गसी नाइना ने मियाम लुचिंग ओइना तक्सलगना लुचिलो होनोबा अदुनतना ममिंगी ओइना अखोई लगा का सेम मतमदा संविधाननि मतुंगिना मागे मोय मंत्री मदुन मोय ट्राइ थोय लेगबदो ममिंगी ओइना मंगा खक हाना
wasak dawr kanda por projen thuwa kanda tare amna happy de leiba ka jengoi lakade ke nangbu na haibdo an lakre de haire mi lakre haibdo mai pamna ngai de leira ma ming de ko thama do piendna pe thok tuna khoi leibi phim ma oiba taraga de badu aran bu oigani aduna lusing ma habi sidi ma tawthro thabuk pura mangna lon uturani aduna akogi honorable chief minister wai khamjana telaba tha muki matamita akogi singthane ga thabuk khadi pangthu en hai ko adu tha pangthu ba thabuk singja phobani adu laita pa manipur amma ohendri pawdi masi yaroi adu khai lu dilaga bang tari di manipur kangkong sai ba manipur lotion nang leira irang ase lotion ba hona ba hai ba adu agi khudon se manipur ber pi bangam laba adu uragedi langa ga se tungge miron choron bona singthana hogani mari bak ning balang ro singal tani manipur de bakang lu puruk putra taruk sinje lu sina chana kum jona ba pun mar basaktam kai de hona ba adu ba kana bulu sung bakar ka ngal tano wai khamchan ge lenga wat ma chi mesto oring ge na pu wa de iragana la na idran le hek sing le hubuni adanga thoki wa thab ona pangton hone biu hai ma sai thamjagi hoi thagati oja makhada na mulak chege akoigi imagi mairagi site gi phongdorokpa wafamda mikok thiba lakpa official sing boycott tawgani numit tare ni gi manungda cabinet mi fampham dun census ye thokna ba warep logadabani haba wafam silak lyoja wafam asi akoigi handakta nauna famki be assembly gi session adu dai akoigi census ye thokna ba pukhot ki ba wafam si matang da kem ta khanarak ta ba aduga akoigi illegal immigrants sing khandokna ba committee ama semduna akoigi khandokna bagi mikok khandok nabagi thabak sigi laukhat naba thabak tausi haibasigi matang da akhoi handaki chathakri ba session asida karigumba wafam ta khanarak taba anoba lengaksina asigi matang da gi wafam asi lakhibani aduga makhada na waza wafam asiga mari lenana akhoi gi deputy chief minister losi dikho na phongdoki ba wafam da tongan ba organization kaya gi makadagi pukhalakli ba wafam asi lumna lawi loinana state government ki oina su akhoi gi masigi matang da chapchaba phire ba launa na ba kupna khanari haiba wafam su phongdorak lioza pulap oina pause pulap oina yengbada kari wafam de thambi tumi akogi deputy chief minister akulu chuti khona so phongdo pikre hoi manipur gi langang na ko census ki matang da yam kumna khandari na hoi aro tab ngai thengu yo theng na mana dur project hadak phang ke ba ko gi budget session assembly de su ko assembly ke ko gi member or ba chala sam yam pun mangna ko gi important oi badi asini lo ga si han khana ga dab ne ba aro opposition su ruling mai ke digi ba se tumin election bu mo to bu gi le hai bi mo man bra hai na min hangar i ko simukti apian oi de kwai digi le ba ki issue oi kari issue no hai ba ji man bu thoi ba la chilo chen ba na ba tanggu ta man bu hen ba aro ga census sai ba sai tra ge to ru ba dak pine haudur be se census se ni om chuma to ba mi bana hana ko gi apo pot ko gi chaba ma chinjak cha de da boyan yawra hakchang so po yawra mangno yawra hai ba apo chinjak cha sai dina adwai taruga ko gi manipur sna kari ko gi kano da sangre illegal immigrant hajin girabra ha maya pon khundala ta shin girabra ad machine ko gi mikok tiba joksin ge ta ka du ge ha ba chana sarkar gi madu hana priority on thamgudam ne ba adu hana fadana khatok bo oira lu le ka mikok tibi thabak se ko gi chathak dam ne ba machine sarkar na fadana machine ko gi bunung changna yan maru oina ko lawru wona ga dam ne ba adu hana assembly session da phawda ruling amuchu operation ani ge marakta basim amatta oina yam lumna khalaga pugala semda warep ko lawru ka center government da taksin ga dam ne ba adu orgadi manipur miano kuba kudana hara go dam ne ba adu mukti ko na pamro ko tawkide yengbiu ningsing bi yengbiu india manung orba india citizen orba india gi amada amatarok chachin taw phawda ko gi ilp ha inrai permission chem phawda ko gi sadali ne ba simrungda si karigino haibadu yu subaina state amaga bar citizen lamna sarok chachin taw ko chan lari adro mar khunda lai ta jum kai sajanna election lai ge ba adu ki inrai permission chem manipur rati india state ko chadri ne ba adu punmak adu manipur ka dori mayamara ginthong nari bani mayamar rom de irang thukla leba mayam sire ki chai ya gi mamang de manipur changchen gi mayam punmak da khunda lai ta sin na election gre adu ching mayam ko thok tuna popi thabak sa thare hai bisi karino hai bada ma sig hiram sig matang da yam kumna thijala kana ko prize pi ba ya ri ji manipur gi akogi hanagi mamangi chief minister nong thongum biren masa mag hai ram ne manipur ko gi hengalai ba ko gi bitok ti basing ari manipur hengalai ba ko kunta salai ba ya pun mag umung ko thop sang sini sahi ma da mama amana masa bo ko gi tra ba pu ikan habi mo adu bo record yauri he ba je masa mag na fadana mana phungdok khra bane ba ai jai je
ꯁꯤ ꯃꯤꯁꯟ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞꯅ ꯈꯨꯜꯂꯤꯡꯗꯨꯅ ꯌꯨꯝꯊꯪꯅ ꯀꯥꯏꯅꯕꯅ ꯑꯣꯏꯔꯦ ꯂꯧ ꯃꯄꯨ ꯌꯣꯡ ꯇꯥꯟꯕꯒꯨꯝꯅ ꯃꯤꯇꯣꯞꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯇꯥꯊꯣꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯂꯩꯔꯦꯅꯦꯕ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯤꯇꯣꯞꯁꯤꯒꯤ ꯐꯖꯅ ꯃꯤꯇꯣꯞꯁꯤ ꯈꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤꯀꯣ ꯊꯕꯛ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯆꯨꯝꯕꯅꯤ ꯑꯗꯨꯅ ꯉꯔꯥꯡꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯚꯦꯅꯔ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤ ꯑꯦꯁ ꯁꯨꯖꯥꯇꯥ ꯌꯥꯝ ꯐꯖꯅ ꯃꯥꯅ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯝꯃꯤ ꯃꯥꯅ ꯍꯥꯏꯗꯤ ꯑꯆꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯅ ꯖꯦ ꯑꯦꯐ ꯗꯤꯅ ꯃꯌꯥꯝ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯏꯕꯁꯦ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯅ ꯃꯁꯤ ꯇꯥꯕꯤꯗ ꯇꯥꯔꯕ ꯃꯤꯀꯣꯛ ꯊꯤꯕ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯃꯌꯥꯝ ꯑꯣꯐꯤꯁꯤꯌꯦꯜ ꯑꯇꯩ ꯂꯥꯛ ꯃꯌꯥꯝꯗꯣ ꯂꯥꯛꯇꯥꯔꯒꯗꯤ ꯃꯗꯨ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤꯅꯦꯕ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯝꯁꯨꯅꯀꯣ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯀꯣ ꯑꯗꯨꯅ ꯁꯤ ꯒꯣ ꯕꯦꯛ ꯐꯣꯔꯦꯅꯔ ꯂꯥꯎꯗꯨꯅ ꯁꯤ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝ ꯑꯗꯨꯒꯨꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯏꯍꯧ ꯑꯗꯨꯗ ꯂꯨꯆꯤꯡꯕ ꯑꯅꯤꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯇꯤꯡꯈꯤꯕ ꯃꯇꯝ ꯇꯤꯡꯉꯤꯉꯩꯗꯒꯤ ꯃꯁꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯑꯗꯨ ꯇꯧꯖꯅꯕ ꯑꯃꯒꯤ ꯆꯠꯅꯕꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯖꯗꯅ ꯂꯩꯔꯝꯃꯤꯅꯦꯕ ꯃꯗꯨ ꯚꯥꯔꯠꯇ ꯇꯤꯡꯈꯤꯕꯗꯒꯤ ꯃꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯗꯅ ꯃꯥꯡꯕꯒꯤ ꯋꯥꯗꯅꯦꯕ ꯃꯗꯨ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯇꯣꯞ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯈꯟꯗꯣꯛꯅꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯍꯥꯟꯅ ꯀꯟꯊꯣꯛꯀꯅꯤ ꯍꯥꯏꯕ ꯆꯨꯝꯃꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤꯕꯗꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯕ ꯌꯥꯎꯔꯤꯕ ꯁꯦꯟꯇꯔꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯚꯔꯆꯨꯋꯦꯜ ꯈꯨꯠꯊꯥꯡꯗ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯏꯕꯦꯝꯃ ꯅꯤꯇꯥ ꯀꯨꯏꯖꯦꯟ ꯃꯁꯥꯃꯛ ꯗꯦꯄꯨꯇꯤ ꯁꯤꯑꯦꯝꯅꯤꯀꯣ ꯗꯦꯄꯨꯇꯤ ꯁꯤꯑꯦꯝ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯌꯦꯡꯉꯨ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯇꯔꯥꯃꯥꯊꯣꯏꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯄꯨꯕ ꯁꯥꯏꯀꯜꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯟꯁꯤꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯤꯡꯉꯤꯅ ꯑꯗꯨ ꯀꯔꯤ ꯀꯣꯇꯨ ꯑꯃꯁꯨ ITLF ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯐꯔ ꯖꯣꯟ ꯂꯩꯔꯤꯅꯨ ꯆꯪꯉꯔꯣꯏ ꯍꯥꯏꯅ ꯂꯥꯎꯔꯛꯑꯦꯕ ꯑꯁꯤꯒꯤ ꯄꯦꯖ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯇꯅ ꯐꯣꯡ ꯂꯥꯎꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ ꯗꯦꯄꯨꯇꯤ ꯁꯤꯑꯦꯝ ꯅꯤꯇꯥ ꯀꯨꯏꯖꯦꯟꯅ ꯍꯥꯏꯗꯦꯕ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯕꯐꯔ ꯖꯣꯟ ꯂꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤ ꯕꯐꯔ ꯖꯣꯟ ꯊꯝ ꯌꯥꯕ꯭ꯔꯣ ꯑꯩ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯦ ꯃꯅꯤꯄꯨꯔꯗ ꯕꯐꯔ ꯖꯣꯟ ꯔꯦꯠ ꯖꯣꯟ ꯂꯩꯇꯦ ꯁꯤ ꯀꯩꯅꯣ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯃꯥꯒꯤ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠꯅꯦꯅ ꯃꯥꯅ ꯆꯠꯆꯔꯨꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯍꯥꯏꯕꯅꯤ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯆꯪꯕ ꯀꯔꯤ ꯀꯥꯏꯒꯦꯅ ꯃꯥ ꯂꯥꯎꯒꯗꯕꯅꯤ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯂꯣꯏ ꯂꯥꯎꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯨ ꯂꯥꯎꯗꯦ ꯑꯗꯨ ꯂꯥꯏꯔꯅ ꯑꯗꯨ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯑꯗꯨꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯗꯣꯔꯛꯑꯀꯥꯟꯗ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯇ ꯄꯤꯖꯒꯦ ꯍꯥꯏꯅ ꯆꯪꯉ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯌꯣꯟꯃꯛꯇꯗ ꯄꯨꯂꯤꯁꯅ ꯐꯥꯔꯀꯥꯟꯗ ꯆꯤꯐꯁꯦ ꯎꯅꯍꯟꯈꯤꯗꯦ ꯑꯗꯣ ꯄꯨꯂꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯒ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈꯤ ꯌꯦꯡꯉꯣꯕ ꯑꯗꯨ ꯂꯩꯉꯥꯛ ꯄꯥꯏꯕ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯨꯀꯤꯒꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯃꯌꯥꯝ ꯑꯗꯒꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯐꯖꯅ ꯍꯥꯞꯄꯤ ꯃꯩꯇꯩꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯀꯩꯅꯣꯅ ꯔꯣꯁꯤ ꯗꯤꯀꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯌꯥꯝꯕ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯤꯕꯤꯔꯛꯑꯦ ꯑꯗꯒꯤ ꯀꯨꯀꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯔꯦ ꯅꯥꯒꯥꯗꯒꯤꯁꯨ ꯗꯦꯄꯨꯇꯤ ꯁꯤꯑꯦꯝ ꯑꯅꯤ ꯄꯤꯔꯛꯑꯦ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯤꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯕꯐꯔ ꯖꯣꯟ ꯂꯩꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ITLF ꯑꯗꯒꯤ ꯀꯣꯇꯨꯅ ꯂꯥꯎꯔꯛꯄ ꯑꯇꯩꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗꯕꯨ ꯀꯅꯥꯗ ꯑꯩꯈꯣꯏ ꯕꯐꯔ ꯖꯣꯟ ꯂꯩꯕꯅꯣ ꯍꯥꯏꯕ ꯁꯤꯕꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯂꯩꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯈꯨꯜꯂꯤꯡꯕ ꯑꯗꯨ ꯑꯣꯏꯔꯒꯅꯦꯕ ꯑꯗꯨꯅꯅꯤ ꯑꯩ ꯍꯥꯏꯖꯅꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅꯁꯨ ꯐꯖꯅ ꯃꯥꯅ ꯐꯖꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯁꯤ ꯃꯤꯇꯣꯞ ꯍꯦꯟꯖꯜꯂꯛꯄꯒꯤ ꯁꯤꯅ ꯍꯥꯏꯔꯕꯅꯦꯕ ꯂꯣꯏꯅ ꯈꯪꯉꯕꯅꯦꯕ ꯑꯗꯨꯅꯗꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯃꯇꯥꯡ ꯑꯗꯒꯤ JFDꯅꯒ ꯆꯪꯁꯤꯜꯂꯛꯏꯕ ꯃꯌꯥꯝ ꯈꯣꯡꯖꯪ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯏ ꯈꯣꯡꯖꯪꯒꯁꯦ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯜꯁꯤ ꯌꯨꯝꯊꯪꯅ ꯀꯥꯏꯅꯕ ꯑꯣꯏꯍꯟꯒꯨꯝꯁꯤ ꯑꯗꯨꯅ ꯃꯁꯤ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯟꯗꯣꯛꯑꯀꯥꯟꯗ ꯁꯤ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯦꯟꯁꯁꯁꯦ ꯇꯧꯁꯤ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯃꯛ ꯐꯖꯕꯁꯤ ꯀꯩꯗꯒꯤ ꯁꯤ ꯈꯣꯜꯂꯥꯎ ꯆꯨꯝꯕ ꯈꯣꯜꯂꯥꯎꯅꯦꯕ ꯁꯦ ꯑꯗꯨ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯄꯥꯏꯔꯤ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯅꯝꯐꯨꯗ ꯍꯦꯛꯇ ꯃꯣꯏꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯁꯦꯟꯁꯁ ꯇꯧꯅꯤ ꯍꯥꯏꯕ ꯆꯪꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯀꯥꯡ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯒꯅꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯃꯤꯡꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯣꯏꯒꯅꯤ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛꯇꯨꯒ ꯃꯤꯌꯥꯝꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯔꯥꯞꯄ ꯃꯔꯤ ꯂꯩꯅꯔꯛꯀꯅꯤ ꯑꯗꯨꯅꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯑꯩꯅ ꯍꯟꯖꯜꯕꯗ ꯇꯥꯏꯕꯪ ꯈꯣꯜꯂꯥꯎꯅꯤ ꯈꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯤꯇꯣꯞ ꯍꯥꯟꯅ ꯂꯣꯏꯅ ꯈꯟꯗꯣꯛꯄꯤꯔꯣ NRC ꯀꯥꯏꯅ ꯇꯧꯕꯗꯣ ꯂꯣꯏꯅ ꯈꯟꯗꯣꯛꯄꯤ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯁꯦꯟꯁꯁ ꯇꯧꯕꯤꯌꯨ ꯍꯥꯏꯁꯦ ꯏꯔꯥꯡ ꯂꯩꯕ ꯂꯩꯇꯥꯗꯕ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯀꯌꯥꯗꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯁꯦꯟꯁꯁꯁꯦ ꯌꯩꯊꯣꯛꯑꯒ ꯇꯧꯈꯤꯕ ꯂꯩꯔꯤꯅꯤ ꯅꯣꯔꯠ ꯏꯁꯇꯁꯨ ꯑꯣꯏꯔꯒꯁꯨꯀꯣ ꯑꯁꯥꯝ ꯑꯗꯒꯤ ꯃꯤꯖꯣꯔꯥꯝ ꯑꯇꯩ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯆꯍꯤ 3 ꯌꯦꯡꯕꯤꯔꯣ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯁꯦ ꯁꯤꯗ ꯀꯃꯥꯏꯅ ꯇꯧ ꯁꯦꯟꯁꯁ ꯇꯧꯗꯣꯏꯅꯣꯕ ꯀꯃꯥꯏꯅ ꯇꯧ ꯃꯤꯀꯣꯛ ꯊꯤꯗꯣꯏꯅꯣꯕ ꯁꯤ ꯈꯟꯕꯤꯌꯨ ꯑꯗꯨꯅ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯒꯗꯕꯅꯤ
ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯦ ꯑꯆꯨꯝꯕ ꯇꯧꯏ ꯇꯧꯗꯦ ꯃꯥꯏꯕꯥꯛ ꯅꯨꯡꯁꯤꯗ ꯈꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯆꯪꯁꯤꯜꯂꯛꯄꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ Joint Committee of Inner Line Permit System JCILPS की हाना की कन्वेनर अमदी United People's Front UPF के एडवाइजर्स ओरिबा खोंग्राम रतन फोंदोखिबा वाफम सिनेवजा वाफम असि खोगी All Manipur State Union M सुना सिंधुना realize to save the indigenous people of Manipur haiba hiramda thabum amachupna pangthokadoriba Nifuga Tarurak Suba realization man ke saruk ama oina wafam asi phongdokhabani mahangna makata na phongdokhiba wafam da akhoi Manipur na India da tinkibadagi akhoi isana isagi iramdam ngaksagani haibadu kauthokre mina akhoi gi iramdam ngakpigani mina akhoi bu thakpigani haina mipal tangbagi wakhalon na mangjin thaduna leibadagi Manipur kangkong chairakpani Manipuri sing matam leiringai mitkap thokhaudrabadi Manipur amagi masida leiriba yalhomi sing mutkigani haiba wafam dune wafam siga marilena na ozakari aroi boina kari wafam yam phajai akhoi gi kano akhoi gi Ratan Khomram Manipur की कोई सिविल सोसाइटी सिंसी कोई दा चो थौदांग दरुंबा आई इनाउनी नुंसी माजी यालम तक जेसी आईपीएस की को अदु की और मर कन्वेनर ओना कोई थौ पुरमनी अदु मतम दरा याम फजना थबक पखेलमी अदु हुजिना कोई यूपीएफ को की कोई एडवाइजर ओन थौ पुरी अदु वरांग माना पुंगते वाफम से कोई एम सुना थाम चुपना ꯉꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯀꯩꯅꯣꯒꯤ ꯇꯥꯇꯦꯠꯇꯒꯤ ꯃꯊꯪ ꯑꯦꯄ꯭ꯔꯤꯜ ꯇꯥꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯤꯑꯦꯛꯁꯟ ꯗꯦꯁꯦ ꯑꯁꯤꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯋꯥ ꯉꯥꯡꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯦꯕ ꯌꯥꯝ ꯐꯖꯩ ꯆꯨꯝꯃꯤ ꯍꯥꯏꯁꯤ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯃꯛꯇ ꯈꯪꯖꯒꯗꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯅ ꯉꯥꯛꯇ ꯍꯦꯛ ꯇꯤꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯇꯤꯟꯈ꯭ꯔꯦ ꯚꯥꯔꯠꯀꯤ ꯑꯆꯧꯕ ꯌꯨꯅꯤꯌꯟ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯁꯦ ꯚꯥꯔꯠꯅ ꯉꯥꯛꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯩꯔꯒꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯨ ꯑꯩꯈꯣꯏꯁꯦ ꯃꯥꯡꯒꯅꯤ ꯑꯗꯨ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯥꯒꯤ ꯃꯔꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯗꯅꯀꯣ ꯀꯥꯡꯀꯣꯡ ꯆꯥꯏꯗꯅ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯁꯣ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕꯅ ꯃꯅꯤꯄꯨꯔꯁꯦ ꯁꯦꯁꯣ ꯂꯨꯆꯤꯡꯕ ꯉꯥꯛꯇꯅ ꯑꯆꯧ ꯁꯥꯗꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯍꯥꯏꯅꯔꯤ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨ ꯍꯥꯏꯅꯔꯤꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯊꯤꯔꯨ ꯆꯣꯏꯅ ꯆꯠꯈꯤꯕꯗꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯊꯤꯔꯒ ꯍꯜꯂꯛꯄ ꯉꯝꯃꯤ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯦꯁꯨ ꯃꯁꯤꯡ ꯊꯤꯔꯨ ꯆꯣꯏꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯁꯦꯁꯨ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯅ ꯍꯜꯂꯛꯏ ꯍꯥꯏꯅꯦꯕ ꯑꯗꯨ ꯀꯩ ꯃꯇꯤꯛ ꯗꯨꯞꯁꯤ ꯌꯥꯝꯈ꯭ꯔꯕꯅꯦꯕ ꯑꯩ ꯂꯤꯗꯔꯅ ꯑꯥꯏ ꯑꯦꯝ ꯂꯤꯗꯔ ꯑꯗꯨꯅꯤ ꯍꯥꯏ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯗꯕ ꯐꯤꯕꯝꯁꯨ ꯂꯩꯔꯤꯅꯦꯕ ꯑꯗꯨꯕꯨ ꯈꯣꯟꯊꯥꯝꯒꯤ ꯔꯇꯟ ꯏꯅꯧ ꯔꯇꯟ ꯌꯥꯝ ꯅꯨꯡꯁꯤ ꯉꯔꯥꯡ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯊꯃꯣꯏꯗ ꯇꯤꯡ ꯇꯤꯡ ꯄꯥꯜꯂꯦ ꯃꯅꯤꯄꯨꯔꯗ ꯅꯣꯏ ꯃꯤꯀꯞ ꯊꯣꯛꯑꯅꯦ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯄ ꯌꯥꯔꯣꯏꯅꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯁꯤꯅꯦ ꯏꯔꯩꯕꯥꯛ ꯃꯥꯡꯕ ꯇꯥꯔꯦ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄꯗꯣ ꯑꯩꯈꯣꯏ ꯀꯅꯥꯅ ꯀꯜꯂꯝꯃꯤ ꯑꯗꯨ ꯃꯇꯝꯗꯔ ꯍꯧꯖꯤꯛ ꯃꯍꯤ ꯃꯅꯤꯄꯨꯔ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄꯗꯣ ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯑꯣꯏꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛ ꯉꯥꯛꯆꯅꯕ ꯑꯩꯈꯣꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯉꯔꯥꯡ ꯑꯦꯝ ꯁꯨꯅꯒ ꯊꯥ ꯑꯃ ꯆꯠꯊꯣꯛꯂꯨꯕꯗꯅ ꯉꯥꯡꯈꯤꯕꯁꯦ ꯌꯥꯝ ꯍꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤ ꯑꯗ ꯑꯩꯗꯤ ꯉꯔꯥꯡ ꯐꯥꯎꯕꯗ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯏꯚꯤꯅꯤꯡ ꯄꯦꯄꯔ ꯀꯪꯂꯩꯄꯥꯛꯀꯤ ꯃꯌꯥꯗꯅꯦ ꯅ꯭ꯌꯨꯁ ꯍꯦꯗꯂꯥꯏꯟ ꯀꯥꯏ ꯐꯣꯇꯣ ꯍꯥꯞꯄꯤ ꯃꯥꯒꯤ ꯑꯆꯨꯝꯕ ꯈꯣꯜꯂꯥꯎ ꯑꯆꯨꯝꯕꯗꯤ ꯃꯤꯌꯥꯝꯅ ꯃꯤꯀꯞ ꯊꯣꯛꯅ ꯍꯧꯗꯣꯛꯀꯗꯕꯅꯤ ꯍꯧꯒꯠꯂꯣ ꯅꯣꯏ ꯍꯧꯒꯠꯂꯣ ꯏꯔꯩꯕꯥꯛ ꯈꯥꯝꯕꯤ ꯃꯦꯍꯧꯔ ꯈꯥꯝꯕꯤ ꯃꯩꯀꯜꯂꯣ ꯏꯊꯨ ꯅꯨꯡꯊꯧ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛ ꯀꯜꯂꯤꯕ꯭ꯔꯥꯕ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛ ꯀꯜꯂꯤꯕ꯭ꯔꯥꯕ ꯑꯃꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯑꯃꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯉꯔꯥꯡ ꯈꯣꯟꯊꯥꯅꯕ ꯔꯇꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯁꯦ ꯑꯁꯤ ꯆꯨꯝꯃꯤ ꯑꯗꯨ ꯃꯥꯁꯨꯅꯤ ꯃꯥꯅ ꯉꯥꯡꯈꯤꯕ ꯋꯥꯗꯣ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦꯁꯣꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯇꯧꯔꯒ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯇꯥꯏ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯗꯅ ꯂꯩꯔꯕ ꯍꯤꯁꯇꯔꯤꯌꯥꯟ ꯑꯗꯒꯤ ꯑꯦꯀꯥꯗꯃꯤꯛꯁꯤꯌꯥꯟ ꯏꯗꯨꯀꯦꯅꯤꯁ ꯑꯐꯥꯎꯕ ꯂꯩꯔꯕ ꯃꯅꯤꯄꯨꯔ ꯅꯣꯔꯥꯜ ꯑꯋꯥꯡꯕ ꯁꯥꯕ ꯂꯩꯔꯤꯗꯅ ꯑꯗꯩ ꯂꯩꯉꯥꯛ ꯂꯣꯏ ꯃꯌꯥꯝ ꯑꯗꯒꯤ ꯄꯣꯔꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯗꯕꯅꯤꯅ ꯍꯥꯏꯔꯤꯅ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯦꯁꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯃꯤꯠ ꯇꯥꯡꯍꯟꯕ ꯇꯥꯏ ꯃꯤꯌꯥꯝꯒꯤ ꯑꯆꯨꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯏꯍꯧ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯃꯌꯥꯝꯁꯤ ꯎꯍꯜꯂꯒ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕ ꯇꯥꯏꯌꯦꯕ ꯑꯗꯨ ꯅꯠꯇꯅ ꯐꯪꯁꯟ ꯑꯃꯗ ꯐꯖꯕ ꯋꯥꯍꯩ ꯈꯔ ꯉꯥꯡꯊꯣꯛꯑꯝꯃꯦ ꯍꯥꯏꯅ ꯑꯩꯁꯨ ꯉꯥꯏꯔꯦ ꯗꯤꯁꯀꯁꯟ ꯑꯋꯥꯔꯗ ꯈꯔ ꯉꯥꯡꯉꯝꯃꯦ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯣꯛꯄ ꯌꯥꯗꯦꯕ ꯑꯗꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯁꯣꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤ ꯑꯩ ꯄꯥꯝꯃꯤ ꯑꯗꯨꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯒꯤ ꯐꯖꯕ ꯃꯌꯥꯝꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯨꯕꯗ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯅꯅꯕ ꯃꯥꯏꯕꯥꯛ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯈꯜꯍꯜꯂꯤ
Ratan Kondran Mangarang, Nangtoga Washing the Tabamatum, the Irabak Nuxi, Ibak and the Poli, Sumari Aji, Isai Manamogi, Indiagi, Bandi Matram Gaido, Janaganagara, National Attend the Sling, Sunga Lady. At the point of the Rapuna, Iribak don't Docuna, no way about Togdanga, Patamawahi, Yam the Kanagada, Yam the Kalga by Jacona, Hybatai. I don't know question. I'm shifting when I took away the lady, Karibaki, Lebakia, Kuikana, Porway, young Lebanon, how we to Wagi have a minor, shares washing him among the Tamjage, the shares washing him to a Kanga Ahiva, Kanagi, a power by Amli never, and a Panga Hiba, Power Mayamdo, put them up a Quigi, Tashan Biro, Abotona Pujan Biro, the shares washing to one, Telanga Piper, Mumna Piper, Mung the Lay, and I never do, I do the Hinbigano, Irabak in the Puno Tosi, Qua. Ada suna thama suna patok tu lebar reason je manse baru ini tongkan ba macam debate doktor ba painting dah ini gua doktor memang pun makse si cuma ruai aduna mahir grup siapa thak nengai ni ai hijage aduna kodar betul nengai kang thok wado cuma ngak tani cuma wado thabu gua nak kau ipak tu bungam napa meambu aku punchen napa alau bungam ba thodang lusu ratan dah lobiu ada siapa memang lobiu ini bang mana pun kondisi ada ki makeup thok tu dah lahir mana pun ngak sing dah kalau memang pun makse makeup tu thon si MLA kumpulan bu ani ma lagi drena lehuri ba kui lehuri ma pun makse mai ma ge kian report pi ma ne makeup tu thon si mai ba ning du se baming de ni aduna vote maya ne na ko ge kan ge MLA sing worker sing ne jakoi sadana akoi MLA khwa ge hen mai ba ning mani kan tok dra ko mo gi machum cha ba me amna akoi tor pudo to biganu ko aduna ga asoi bu dire ko chum thoksi aduna me am mute oi ba MLA sing se wakal amuk tang tan che mai ba nuksi si corruption free ohenji Manipur thoi balala che lotion ba hona bar ko gi sheso mayam adugi ko gi voter oi ba mayam pun mak che masi adu wakan ta si aina vote pi gi ba midune he phai asidi ai aina vote pi gi ba midune he MLA di back pressure manang de phamba para phada ko na le reng he kam tok tre na haina bu ikai ba vote pi ru ba ido adu aina vote thada gi miduna asmari ba ngusi mai ba khandna ka tok na mang thabuk tawi hara gi li miduna mana Tamjake aduna ratan but ina ratan but thagat sari manang phaja wahi wata mayaman ya sele jumpam oiba phungduk khiba mayam pun mak to ta habda yamna ai haksang bu tu chungi ai ni adu bono ni ai ne ngase newspaper mayam se pawse mayam headline ka dana tawri do hoi adu ba khangbiu hai ba sai thamjake hoi thagat cheroja jagi chillabo matam kya abusu kai thokpi duna aikogi news analysis ki thoram asida sari abi duna mapung phan bi bagi damak ta ajabu haninga letena thagat cheroja matang asida news analysis loisinjare midiyeng tabiriba punamak puso amukana thagachari Northeast Window midiyeng tabiriba mayam punamak pu taramda okchari hauzik mapalamgi thapaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau
ꯅꯔꯁꯁꯤꯡꯒꯤꯗꯃꯛ ꯑꯆꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯂꯦꯁꯤꯌꯥꯅ ꯏꯟꯗꯤꯌꯟ ꯅꯔꯁꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯤ ꯕꯤꯑꯦꯁꯁꯤ ꯅꯔꯁꯤꯡ ꯂꯣꯏꯔꯕ ꯆꯍꯤ 3ꯗꯒꯤ ꯇꯥꯗꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 1 lakh ꯑꯣꯚꯔꯇꯥꯏꯝ ꯏꯟꯁꯦꯟꯇꯤꯚ ꯐ꯭री ꯑꯦꯀꯣꯃꯣꯗꯦꯁꯟ ꯇꯤꯀꯦꯇꯤꯡ ꯑꯃꯁꯨꯡ ꯂꯣꯡ ꯇꯥꯔꯝ ꯚꯤꯖꯥ ꯑꯁꯤꯅꯆꯤꯡꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯐꯪꯕꯤꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ 7005273217 ꯅꯠꯇ꯭ꯔꯒ 7005063196 ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣ ꯇꯤꯚꯤ ꯕꯤꯜꯗꯤꯡ ꯍꯠꯇꯥ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯔꯣꯗꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯅꯔꯁꯁꯤꯡꯒꯤꯗꯃꯛ ꯑꯆꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯂꯦꯁꯤꯌꯥꯅ ꯏꯟꯗꯤꯌꯟ ꯅꯔꯁꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯤ ꯕꯤꯑꯦꯁꯁꯤ ꯅꯔꯁꯤꯡ ꯂꯣꯏꯔꯕ ꯆꯍꯤ 3ꯗꯒꯤ ꯇꯥꯗꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 1 lakh ꯑꯣꯚꯔꯇꯥꯏꯝ ꯏꯟꯁꯦꯟꯇꯤꯚ ꯐ꯭री ꯑꯦꯀꯣꯃꯣꯗꯦꯁꯟ ꯇꯤꯀꯦꯇꯤꯡ ꯑꯃꯁꯨꯡ ꯂꯣꯡ ꯇꯥꯔꯝ ꯚꯤꯖꯥ ꯑꯁꯤꯅꯆꯤꯡꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯐꯪꯕꯤꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ 7005273217 ꯅꯠꯇ꯭ꯔꯒ 7005063196 ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣ ꯇꯤꯚꯤ ꯕꯤꯜꯗꯤꯡ ꯍꯠꯇꯥ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯔꯣꯗꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ